ꯑꯍꯥꯟꯕꯗ ꯁꯪꯒꯤꯇꯥꯅ ꯒꯣꯜ ꯃꯦꯗꯜ ꯐꯪꯉꯛꯄ ꯑꯁꯤꯗ ꯂꯥꯛꯆꯔꯤꯕ ꯀꯁꯥ ꯗꯥꯏꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯄꯤꯖꯔꯤ ꯏꯁꯥꯒꯤ ꯃꯤꯡ ꯍꯥꯏꯕꯤꯔꯣ ꯃꯃꯥ ꯕꯕꯥꯒꯤ ꯃꯤꯡꯁꯨ ꯍꯥꯏꯕꯤꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯑꯗꯨꯁꯨ ꯍꯥꯏꯕꯤꯔꯣ ꯑꯩꯒꯤ ꯃꯤꯡ ꯀꯨꯃꯥꯔ ꯁꯣꯡꯒꯤꯇꯥ ꯀꯧꯏ ꯄꯄꯥꯒꯤ ꯃꯤꯡꯅ ꯍꯣꯔꯤ ꯀꯧꯏ ꯑꯗꯨꯒꯤ ꯃꯃꯥꯒꯤ ꯃꯤꯡꯅ ꯂꯣꯔꯤꯇꯥ ꯀꯧꯏ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯤꯅꯤ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯍꯨꯝ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯟꯕꯅꯤ ꯃꯃꯥ ꯕꯕꯥꯗꯤ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯕ ꯌꯥꯎꯅꯤ ꯄꯄꯥꯗꯤ ꯀꯣꯟꯇ꯭ꯔꯦꯛꯇꯔꯅꯤ ꯑꯗꯨꯒꯤ ꯃꯃꯥꯅ ꯍꯥꯎꯁ ꯋꯥꯏꯐ ꯁꯪꯒꯤꯇꯥꯒꯤ ꯂꯩꯀꯥꯏꯁꯤ ꯃꯁꯤ ꯀꯔꯤ ꯍꯥꯏꯅ ꯈꯪꯅꯕꯒꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯥꯂꯣꯒ꯭ꯔꯥꯝ ꯍꯥꯏꯅ ꯈꯪꯅꯔꯦꯗꯅ ꯑꯄꯨꯟꯕꯤꯗ ꯂꯩꯀꯥꯏꯁꯤ ꯑꯗꯨꯝ ꯃꯅꯤꯡ ꯃꯃꯥꯡ ꯄꯥꯔꯠ 1 ꯄꯥꯔꯠ 2 ꯀꯥꯏꯅ ꯂꯩꯕ꯭ꯔꯥ ꯑꯩ ꯃꯔꯨꯒꯥ ꯃꯅꯤꯡ ꯂꯩꯀꯥꯏ ꯍꯥꯏꯅ ꯈꯪꯅꯩ ꯑꯗꯨ ꯒꯣꯅꯤꯋꯥꯂꯥ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯃꯤꯡꯁꯦ ꯁꯪꯒꯤꯇꯥ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯏꯗꯅꯀꯣ ꯃꯌꯥꯝꯅ ꯁꯣꯡꯒꯤꯇꯥ ꯍꯥꯏꯔꯝꯃꯤꯁꯤꯒꯤ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯥꯔꯇꯤꯐꯤꯀꯦꯠꯇ ꯃꯤꯡ ꯁꯣꯏꯔꯤꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯁꯤ ꯑꯩꯒꯤ ꯃꯤꯡꯁꯦ ꯃꯌꯥꯝꯅꯗꯤ ꯁꯪꯒꯤꯇꯥ ꯍꯥꯏꯅ ꯈꯪꯅꯩꯕ ꯑꯗꯨ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯗꯤ ꯁꯣꯡꯒꯤꯇꯥ ꯍꯥꯏꯅ ꯏꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯁꯦꯝꯗꯣꯛꯇ꯭ꯔꯤ ꯑꯗꯨꯅ ꯁꯣꯡꯒꯤꯇꯥ ꯍꯥꯏꯅ ꯁꯨꯝ ꯂꯩꯌꯦ ꯒꯣꯜ ꯐꯪꯉꯛꯄꯒꯤ ꯃꯇꯥꯡꯁꯦ ꯂꯥꯛꯆꯒꯦ ꯒꯣꯜ ꯐꯪꯉꯛꯄꯁꯦ ꯀꯔꯤ ꯁꯕꯖꯦꯛꯇꯅꯣ ꯑꯗꯨꯒ ꯄꯥꯔꯁꯦꯟꯇꯦꯖꯇꯁꯨ ꯄꯟꯕꯤꯔꯝꯃꯨ ꯑꯩꯅ ꯒꯣꯜ ꯐꯪꯉꯤꯁꯦ ꯃꯅꯤꯄꯨꯔꯤ ꯑꯣꯅꯔꯁꯇꯅꯤ ꯑꯩꯒꯤ ꯄꯥꯔꯁꯦꯟꯇꯦꯖꯅ 74.33 ꯀꯣꯂꯦꯖꯇꯤ ꯀꯣꯂꯦꯖꯇꯤ ꯀꯆꯥꯔ ꯀꯣꯂꯦꯖ ꯒꯣꯜ ꯐꯪꯕꯒꯤ ꯄꯥꯎꯁꯤꯗꯤ ꯀꯃꯥꯏꯅ ꯇꯥꯏ ꯑꯗꯣ ꯀꯅꯥꯗꯒꯤ ꯇꯥꯏ ꯑꯣꯟꯂꯥꯏꯟꯗꯒꯤ ꯇꯥꯕ꯭ꯔꯥ ꯃꯤꯅ ꯍꯥꯏꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯏꯅ ꯇꯧꯅ ꯇꯥꯈꯤꯕꯅꯣ ꯑꯗꯨꯒ ꯒꯣꯜ ꯐꯪꯉꯤ ꯍꯥꯏꯕ ꯃꯤꯀꯨꯞꯇꯣ ꯀꯃꯥꯏꯅ ꯐꯥꯎꯕꯤꯒꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯗꯤ ꯁꯨꯡꯅ ꯅꯨꯡꯉꯥꯏꯕꯤꯔꯝꯒꯅꯤ ꯀꯃꯥꯏꯅ ꯐꯥꯎꯕꯤꯒꯦꯕ ꯑꯩꯒꯤ ꯒꯣꯜ ꯐꯪꯕꯒꯤ ꯄꯥꯎꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯐꯣꯟ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯈꯤ ꯌꯥꯝꯅ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯕ ꯆꯥꯈꯤꯒꯦ ꯉꯥ ꯑꯆꯧꯕꯒ ꯂꯩꯕ꯭ꯔꯥ ꯍꯔꯥꯎꯃꯟꯒꯤꯅ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯄꯄꯥꯅ ꯉꯥ ꯂꯩꯅ ꯄꯨꯔꯛꯏ ꯅꯨꯡꯗꯥꯡ ꯄꯥꯔꯇꯤꯒꯗꯤ ꯇꯧꯈꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯄꯥꯔꯇꯤ ꯃꯆꯥ ꯑꯃ ꯇꯧꯔꯁꯨ ꯑꯗꯨꯝ ꯇꯧꯈꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯇꯤꯒ ꯂꯩꯕ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯉꯥ ꯊꯣꯡꯕ ꯑꯗꯨꯝ ꯆꯥꯔꯦ ꯂꯥꯏꯔꯤꯛꯇꯤ ꯀꯃꯥꯏꯅ ꯇꯧꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯝꯕ ꯑꯁꯤ ꯑꯗꯨꯝ ꯑꯁꯤꯒ ꯃꯥꯂꯣꯒ꯭ꯔꯥꯝꯁꯤꯗ ꯑꯗꯨꯝ ꯇꯝꯃꯛꯄ꯭ꯔꯥ ꯍꯥꯏ ꯁ꯭ꯀꯨल ꯂꯦꯚꯦꯜ ꯐꯥꯎꯕꯗ ꯅꯠꯇ꯭ꯔꯒꯅ ꯀꯣꯂꯦꯖꯀꯤ ꯂꯦꯚꯦꯜꯗꯅ ꯀꯗꯥꯏꯗ ꯇꯝꯃꯛꯏ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯖꯔꯅꯤꯁꯦ ꯑꯗꯨꯒꯤ ꯃꯇꯦꯛ ꯑꯃ ꯍꯥꯏꯕꯤꯌꯨ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕꯗꯤ ꯁꯨꯝ ꯑꯩꯈꯣꯏ ꯃꯔꯨꯒꯥꯝꯗ ꯑꯣꯏꯅ ꯇꯝꯃꯦ ꯑꯩꯅ ꯇꯝꯃꯛꯄ ꯁ꯭ꯀꯨꯜꯗꯨꯒꯤ ꯃꯃꯤꯡ ꯃꯔꯨꯒꯥꯝ ꯒꯔꯜꯁ ꯁ꯭ꯀꯨꯜ ꯀꯧꯏ ꯑꯗꯨꯒꯤ ꯑꯗꯨ ꯁ꯭ꯀꯨꯜꯗꯨꯒꯤ HSLC ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩ ꯀꯁꯥꯔ ꯀꯣꯂꯦꯖꯇ ꯇꯝꯃꯤ ꯁꯪꯒꯤꯇꯥꯒꯤ ꯃꯃꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯃꯃꯥꯁꯦ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯕꯤꯔꯦ ꯁꯤꯒ ꯁꯨꯝ ꯄꯥꯜꯂꯛꯄꯁꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯃꯐꯝꯁꯤꯗꯅꯦ ꯃꯥꯂꯣꯒ꯭ꯔꯥꯝꯗ ꯃꯩꯇꯩ ꯇꯥꯕꯒꯤ ꯆꯥꯡꯁꯦ ꯌꯨꯝꯅꯥꯛꯁꯦ ꯀꯌꯥꯃꯨꯛ ꯂꯩꯔꯝꯃꯤ ꯅꯤꯡꯁꯤꯡꯉꯒꯗꯤ ꯑꯗꯨꯝ ꯍꯥꯏꯐꯦꯠꯇꯪ ꯇꯝꯕꯤꯌꯨ ꯑꯩꯅ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯟꯖꯔꯛꯄꯁꯦ ꯆꯍꯤ 38 ꯁꯨꯖꯔꯦ ꯃꯇꯝꯗꯨꯒꯅꯦ ꯌꯨꯝꯅꯥꯛꯁꯦ ꯀꯌꯥꯃꯨꯛ ꯂꯩꯔꯝꯃꯤ ꯌꯨꯝꯅꯥꯛꯁꯦ ꯑꯩꯅ ꯁꯨꯝ ꯄꯥꯖꯕꯗ 63 ꯁꯨꯔꯝꯒꯅꯤ ꯀꯩꯅꯣꯗꯤ ꯂꯣꯟꯁꯤꯗꯤ ꯃꯐꯝꯁꯤꯗꯅꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯕꯦꯡꯒꯣꯂꯤ ꯂꯣꯟꯁꯤꯅ ꯑꯗꯨꯝ ꯀꯃꯟ ꯑꯣꯏꯅ ꯖꯥꯇꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯑꯗꯨꯝ ꯃꯐꯝꯁꯤ ꯑꯗꯨꯝ ꯉꯥꯡꯅꯔꯦꯕ ꯅꯠꯇ꯭ꯔꯥ ꯂꯣꯟꯗꯤ ꯑꯗꯨꯝ ꯁꯪꯒꯤꯇꯥꯁꯨ ꯑꯗꯨꯝ ꯂꯣꯟꯁꯦ ꯕꯦꯡꯒꯣꯂꯤ ꯂꯣꯟꯁꯦ ꯑꯗꯨꯝ ꯈꯔ ꯐꯖꯅ ꯉꯥꯡꯉꯝꯃꯅꯤꯅ ꯀꯜꯀꯇꯥ ꯃꯔꯣꯟ ꯍꯥꯏꯅ ꯂꯩꯗ ꯑꯩꯈꯣꯏ ꯁꯤꯜꯆꯔꯗ ꯉꯥꯡꯅꯔꯤꯕ ꯕꯦꯡꯒꯣꯂꯤ ꯃꯔꯣꯟ ꯍꯥꯏꯅꯁꯨ ꯂꯩ ꯑꯅꯤꯃꯛꯁꯤ ꯑꯗꯨꯝ ꯍꯩꯕ꯭ꯔꯥ ꯁꯪꯒꯤꯇꯥ ꯍꯩ ꯈꯔ ꯉꯥꯡꯉꯨ ꯌꯦꯡꯁꯤ ꯁꯪꯒꯤꯇꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝꯁꯦ ꯑꯦꯝ ꯏꯟ ꯂꯥꯏꯐꯁꯦ ꯀꯔꯤ ꯑꯣꯏꯒꯦꯅ ꯈꯟꯈꯤ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯑꯗꯨꯝ ꯈꯜꯂꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯤꯌꯨ ꯑꯩ ꯇꯤꯆꯔ ꯑꯣꯏꯅꯤꯡꯉꯤ ꯀꯔꯤꯒꯤꯅꯣ ꯇꯤꯆꯔ ꯑꯣꯏꯅꯤꯡꯉꯤꯁꯦ ꯑꯩ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯒꯤ ꯑꯩꯅ ꯈꯪꯖꯕ ꯈꯔꯗꯣ ꯃꯣꯏꯗ ꯇꯥꯛꯄꯤꯅꯤꯡꯉꯤ ꯌꯥꯝ ꯐꯖꯩ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨꯝ ꯑꯉꯥꯡ ꯁꯦꯝꯅꯤꯡꯕꯒꯤ ꯃꯑꯣꯡ ꯋꯥꯈꯜꯅꯦꯕ ꯇ꯭ꯌꯨꯁꯟꯗꯤ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡ ꯑꯗꯨꯝ ꯈꯔ ꯂꯧꯔꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯍꯧꯖꯤꯛꯇꯤ ꯇꯥꯛꯄꯤꯗ꯭ꯔꯦ ꯃꯃꯥꯡꯗ ꯇꯥꯛꯄꯤꯔꯝꯃꯤ ꯑꯉꯥꯡꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯀꯃꯥꯏꯅ ꯎꯕꯤ ꯍꯥꯏꯗꯤ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕ ꯀꯔꯤ ꯂꯩ ꯍꯥꯏꯗꯤ ꯒꯥꯔꯖꯤꯌꯟꯁ ꯑꯃꯗꯤ ꯃꯄꯥ ꯃꯃꯥꯒ ꯑꯉꯥꯡꯁꯤꯡꯒ ꯑꯗꯒꯤ ꯁ꯭ꯀꯨꯜꯗꯅ ꯑꯣꯖꯥꯁꯤꯡꯒ ꯑꯉꯥꯡꯁꯤꯡꯒ ꯃꯁꯤꯗ ꯑꯁꯣꯏꯕ ꯎꯕꯤꯕ꯭ꯔꯥ ꯎꯔꯒꯅ ꯀꯔꯤ ꯇꯧꯔ ꯐꯍꯟꯅꯤꯡꯕꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗ ꯑꯩꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯗꯨꯅ ꯑꯉꯥꯡꯁꯤꯡꯗꯨ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯑꯒ ꯑꯃꯨꯛꯇ ꯌꯦꯡꯕꯤꯕ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯗꯣ ꯂꯥꯏꯔꯤꯛ ꯀꯌꯥꯝ ꯄꯥꯔꯒꯦ ꯑꯣꯖꯥꯁꯤꯡꯅ ꯀꯔꯤ ꯄꯣꯔꯥꯕꯤꯔꯤꯕ ꯑꯗꯒꯤ ꯑꯉꯥꯡꯁꯤꯡꯗꯨꯅ ꯀꯩ ꯐꯥꯔꯤꯕ ꯑꯗꯨ ꯈꯔ ꯌꯦꯡꯕꯤꯔꯗꯤ ꯐꯅꯤ ꯀꯣꯟꯅ ꯑꯉꯥꯡꯗꯨꯅ ꯍꯥꯏꯗꯤ ꯁ꯭ꯀꯨꯜ ꯆꯠꯂꯤ ꯍꯥꯏꯅ ꯁꯨꯝ ꯌꯦꯡꯗꯅ ꯂꯩꯔꯗꯤ ꯀꯣꯟꯅ ꯑꯉꯥꯡꯗꯨꯒꯤ ꯂꯥꯏꯔꯤꯛꯇ ꯑꯁꯣꯏꯕ ꯂꯥꯛꯄ ꯌꯥꯏ ꯍꯣꯏ ꯆꯨꯝꯃꯤ ꯌꯥꯝ ꯆꯨꯝꯕ ꯌꯥꯝ ꯐꯖꯕ ꯋꯥꯅꯤ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤ ꯑꯗꯨꯝ ꯁꯤꯒ ꯑꯗꯨꯝ ꯆꯨꯝꯅ ꯑꯗꯨꯝ ꯆꯠꯊꯗꯣꯔꯤꯔꯥ ꯍꯦꯟꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯂꯥꯏꯔꯤꯛ ꯂꯩꯗꯅꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯑꯦꯛꯖꯥꯝ ꯀꯥꯏꯗꯅ ꯃꯌꯥꯝ ꯂꯩꯗꯅ ꯑꯁꯤꯒꯨꯝꯕꯁꯤ ꯍꯥꯟꯅ ꯐꯥꯎꯈꯤꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯐꯥꯎꯗꯕ꯭ꯔꯥ ꯑꯁꯤꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯂꯩꯕꯤꯗꯕ꯭ꯔꯥ ꯑꯩꯗꯤ ꯍꯧꯖꯤꯛ ꯃꯈꯥ ꯑꯣꯏꯅ B.Ed ꯇꯝꯒꯦ ꯈꯜꯂꯤ ꯃꯦꯇ꯭ꯔꯤꯛ ꯑꯃꯗꯤ ꯑꯗꯨꯝ ꯑꯇꯩ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯨꯝꯕ ꯀꯣꯂꯦꯖ ꯀꯥꯈꯠꯂꯛꯄꯒꯨꯝꯕ ꯃꯁꯤꯒꯗꯤ ꯑꯗꯨꯝ ꯂꯦꯇꯔ ꯂꯧꯈꯤꯕꯁꯤꯡ ꯂꯩꯕ꯭ꯔꯥ ꯀꯔꯤ ꯁꯕꯖꯦꯛꯇ ꯂꯧꯕꯤꯒꯦ
ꯂꯧꯒꯤ ꯃꯅꯤꯄꯨꯔꯤꯗ Manipuri lem kanada metric ta. Metricꯗꯁꯨ ꯑꯗꯨꯒꯤ HSꯗꯁꯨ. Percentage ti kya pang ningsing di bro jiso. ꯑꯩ metricꯗꯅ 56 ꯑꯗꯨꯒꯤ ꯀꯩꯅꯣꯗꯅ HSꯗꯅ 53 ꯌꯥꯝꯗꯦ. Larik pa ba si? Larik pa wi chang si matam si. Kaya mo larik ta pibibiyogi. Kung kaya mo kadum pa bino mo. ꯑꯩꯗꯤ ꯂꯥꯏꯔꯤꯛꯁꯦ ꯑꯌꯥꯝꯕ ꯑꯌꯨꯛꯇ ꯌꯥꯝ ꯀꯨꯏꯅ ꯄꯥꯒꯜꯂꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯌꯨꯛꯇ ꯄꯥꯕ ꯂꯥꯏꯔꯤꯛꯁꯦ ꯑꯌꯥꯝꯕ ꯀꯥꯎꯒꯟꯗꯦ ꯑꯗꯨꯒ ꯖꯥꯝꯁꯨ ꯐꯥꯕ ꯉꯝꯃꯤꯕ ꯑꯩ ꯍꯥꯏꯗꯤ ꯑꯌꯨꯛꯀꯤ ꯄꯨꯡ 5 ꯃꯈꯥꯏꯗꯗꯤ ꯇꯨꯝꯕꯗꯤ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯍꯧꯒꯠꯄꯁꯦ ꯑꯩꯅ ꯄꯨꯡ 9 ꯃꯈꯥꯏ 9 ꯐꯥꯎꯕ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯖꯩ ꯑꯩ ꯅꯨꯡꯗꯥꯡꯗꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯗꯦ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯗꯥꯡꯗ ꯑꯩ ꯄꯥꯕ ꯉꯝꯗꯦꯕ ꯀꯥꯎꯒꯜꯂꯤ ꯌꯥꯝ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯣꯡꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯨꯊꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯈꯥ ꯆꯠꯊꯖꯒꯦ ꯁꯥꯎꯟꯗ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯥꯛꯄꯤꯒꯅꯤ metricta dum letter phangdiba jawbra adedi division da kaya division da pass tawai ma to sai ai metric da ai du jam dei pass hai di result phajade to su ai me keno manipuri da letter pore aduge 56% phangi second division so mun che da mura cha ge koi je som sangita kari mari thong nei koi ngasi nuai pa bundu bagi interview ji da aga punna phaminare kita ai bi mari je kari mari non ꯑꯩꯒꯤ ꯁꯪꯒꯤꯇꯥꯒꯤ ꯃꯥꯒꯤ ꯃꯅꯦꯒꯤ ꯃꯆꯥ ꯊꯣꯏ ꯑꯩꯒꯤ ꯃꯥꯃꯣꯒꯤ ꯃꯆꯥ ꯃꯥꯛꯅ ꯑꯩ ꯃꯤꯡ ꯇꯣꯝꯕꯤ ꯀꯧꯖꯩ ꯃꯥꯅ ꯒꯣꯜ ꯃꯦꯗꯜ ꯐꯪꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯍꯔꯥꯎꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯥꯏ ꯄꯥꯎꯁꯦ ꯇꯥꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯉꯝꯈꯩ ꯂꯩꯇꯅ ꯍꯔꯥꯎꯖꯩ ꯀꯩꯅꯣꯗꯤ ꯀꯔꯤ ꯁꯪꯒꯤꯇꯥꯁꯦ ꯀꯔꯤ ꯑꯣꯏꯍꯟꯅꯤꯡꯕ ꯀꯔꯤ ꯐꯥꯎꯕꯤꯒꯦꯕ ꯊꯃꯣꯏꯗ ꯋꯥꯈꯜꯗ ꯃꯥꯛꯇꯤ ꯃꯁꯥꯅꯁꯨ ꯇꯤꯆꯔ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯍꯣꯠꯅꯖꯔꯤ ꯑꯗꯨ ꯍꯣꯠꯅꯔꯤ ꯈ꯭ꯋꯥꯏ ꯃꯌꯥꯝꯅ ꯕꯣꯔ ꯄꯤꯕꯤꯗꯅ ꯇꯤꯆꯔ ꯑꯣꯏꯖꯕ ꯐꯪꯕꯤꯕ ꯑꯣꯏꯕꯁꯅꯨ ꯍꯥꯏꯅ ꯕꯣꯔ ꯄꯤꯔꯤ ꯑꯩꯅꯁꯨ yam nuaire ngasi sangita ga smaina phona dana wari batai sana basi ko jamna harau jai sangita gi lakadaba te di exam ke atumi kunsida na diek ta ba kunsin sangba hena mai pa ko giro wadana kasada gi me ke gi wish to jai Thank you.